Kuki Khutlai Paiba taruk Tangkhulsingna Furaga Tharakhre Pawasi Paunil Khon Pausi dagi lakhotjabane Kangpokpi district ki manung chanba Phailenmon village da duty ta basat khiba Kuki Khutlai Paiba taruk Tangkhulsingna Furaga Tharakhre haire Thaudok asi Kangpokpi da based over committee on tribal unity kotu na de Nagala lawlup NSN IM na chathakibani haina maral sirakpaga loina na pungkun marigi manung da Chennaba sing puthorong na bakan bawapam thamlakleng Thaudok asi ngahan ayuk pung mapan lom tarak badwai da thokibani haire Thaudok asigi matang da phangba pawgi lekhun na Imphal East Ukhrul amasung Kangpokpi district ki lona bada leiriba Tangkhul hundung amasung Ithamkhul mayada Kuki gi Meeoi taruk adu Khutlai paiduna lakhibane Tanja adu da Tangkhul naha khara thengnaduna ungkhanarakpadagi overpower tawduna faraga pokhibani haire Social media da thadorokpa video amadi photo singdasu Kuki Khutlai paibani haiba Meeoi sing adugi makhong phaigal amade ningjol na chingba mafam singda chaifam naina furakpagi dakfam taba mayek sengna ure Kari karamba matang dagi thaudok adu thokhibano haibagi chapchabadi khangba ngamdre nakal amaromda Kuki gi Meeoi taruk aduna tongkhiba gari amasung mobile phone mulhaure haina maral sirakpaga loinana NSN IM na hairiba thawong adu satharakibani haire madugi mathakta hawjik thokliba irang asida Tangkhulsingna neutral oina lei hairabasu asigumba thawong satharakpada yaningdaba wafam thamladuna Kuki taruk faraga phurakpada Chennaba sing pungkun marigi manungda sinagadabane Karigumba hairiba wafam asi thawaidraba maduda thorakpa aphafatagi daita Tangkhulsingna pugadabani hairakle QNET Noida scheme da Chennaba Meeoi ani Changjarakhre pawasi Kangleipaki maira pawse dagi laukhatjabane QNET Noida sector 143 online telephonic scam da Chennaba ni haiba Thaunaujam Nikaski apokpi Thaunaujam khomdonbi yauna Meeoi ani aina thingkraba Manipur gi lalolup ama oiriba Kangleipak Communist Party PWG MC unification da ngahan Changjarakhre haina lalolup asigi PRO chingkhai ngan bana ngarang thoklakpa cherol amana haire cherol asigi matungin wathok asida Chennaba Meeoi sing lup asida masana yana Changjarakhna khangan khibagi matungin Thaunaujam khomdonbi amasung atopa Meeoi ama lalolup asida masana yana ngahan Changjarakhibane Masiga loinana wathok asida thijiliba sibu mapung phahanaba imung manunggi maikhaidagi angamba mateng pangani haire masigi mathakta wathok asida Chennaba atopa Meeoi singi imung manunggi Meeoi singnasu masana wakhal tana Changjarakhna lalolup asina khangalli haina cherol asina makha tana phongdorokle